Hey guys, happy Ningol Chakauba to all. Aigi video subu mityeng tabiriba Ningol mayang singda ina ikai khumnajari aduga punsida ana ayek yaudana nungai pana leibo oyu aduga aikhoigi piba sing Ningol sing bu chakauba gi kaubiriba mayam sing suna khoigi Ningol singi bor mayam na khoi su nungai ai pana leibo oyu ngasi gi wari ase yamna interesting oiba wari ni aikhoigi lai yek pa nupa ama gi wari ni mana yek pa lai ase adukki matik fawi adukki matik sonarami habda mana yek pa lai asida asoi ba matamina puthok pungamde taibong pana sida magi lai mana yekhiba lai asegi adukki miyamna sonai haibda ko nungmadi mana sum yumda phamduna leibda magi wakhalonda adum lakpani ba aini yekliba lai asida asengba makki asoiba matta yaudabara natragana miyam asina asum panghai ta hairibara soiba yaude khote yamna phajai ai masi khalla khallaga adum leibda si mase leifam chabam khangdabani ba asi khangba gi damakta kari tausige khanbada magi mapokta idea ma wakhal ama lakpani ba mana matau karamna tawi haibada mana yekliba lai miyam dudagi khwaide ahen athoiba lai ama se puthoklaga lambi lam hangda thambani ba thamlaga manak nakpa dudda board ama da iraga thambani ba masigi lai asida asoiba yauraga di asoiba humda yeksan biramu haina si thamlamlabam taktu ma sakhada chat khraba kanda kuira matungda mana halaga lai adu yengba matamda ma se angakpa fangbani ba mana thamlamliba lai adu da mafam adu da hakto mafam yaramde ba mana thamlamliba lai adu mahausa gum layamde ba madu da ma se haibdi leibam chabam khangde ba aina yekliba lai ase aibu asuk yamna phawna sonaraga aigi yekliba lai asida asuk yamna soiba leiba asi khalaga ma se depression da chatleba ko leibam chabam khangdre ba ko adum depression da chatpadagi nungmadi magi mamana ba magi yumda mabu una balakpani ba lakpasi da mana depression da laiba ubadu da mamana ba duna hangbani ba hanglaba kanda sagi mamana ba duna magi wari me apsi loina share tawreba kanda mamana ba duna haibani ba fare madu oiragadi nangna mamangda tawkhiba changyeng ado aduga chap mana na amuk changyeng amaga tawse hai masi hairaba kanda ngasagi mamana ba duna di haibani ba tawro sida kari kana gani masi khalaga magi depression se dagi puthok na mai tamakta mamana se yam kinna hona jabani ba adubu aloibada magi mamana ba do yaraba kanda mana ayekpa lai miyam dudagi amuk ahenba lai ama putholaga ngasagi lambi aduda thambani ba thamlaba kanda mana ngasagi igiba wahi adu hek ige tawbada mamana ba duna haibani ba ngaikho handakti nangna idoriba wahi ase khara onana isi change tawsi haibani ba mamana ba duna kari haina ige haibada masida lairiba lai asida karigumba asoiba yauragadi asoiba do chumthokpiramu haibani ba masi hairaba kanda makoi do lai do thamlamlaga chatkhra batungda kuiraba matungda makoi se lai do ki manakta lakta mu angakpa ma fangbani ba ngasagi mamana ba depression da chatadu angakpa ma fangbani ngasai moina thamlamliba lai aduda yeksalamba amatta yaudeba mahausa gu moina thamlamba adumna dum thamlamliba masigi piklaba wari asida tamjaningai se karino haibada nakoi confuse chalamgani ba aikoi miyoibada mi maya ama leiba kanagumana amana honabada ko asoiba thibadi yamna kalleba ko madu soi adu soi haibadi mi singje hainingai di mi maya ama tholakani ba ko nangna tawja honabada adubu nangna tawriba aduda asoiba do chumthokpagi tamakta mi kana amata tholak masini ba masigi piklaba wari asida tamjaninga haibabu maram asina migi asoiba thigadaw sarukpudi migi asoiba chumthoknabagi damakta kari tawraga fahanba ngamgani khallaga migi mateng pangbi masi haraga ngasi wari ase matang asida loisinjare aduga aigi channel asida nauna yengbiba oragadi aigi channel se nungsibiduna subscribe tawbiramu aigi channel asida masi gumba video kya ama matam pumada tabi ubiba phangani thengnarase aigi mathangi video da matamdo fawgi damakta kainarasi